ngasi numida wairam phongkhiba tungan Manipuri siphungsingdigi maruoibi ipausing myamna thamjigi anbana pausel news service dagi anaubu saigi khudol oina andro kendra da anauba project kaya urek uhim tamkhre anaubu saigi khudol oina andro kendra gi MLA Thanaujam Syam Kumar na kendra sigi manungsanba tungan maphamsingda nangnu semga sagat kataba project kaya mar urek uhim tamkhiba loinana kendra sida hausi semga sagatliba singsu yengsinkhre MLA Syam Kumar urek yum tambadugi ahan boina khapum lambi tuibung village thokiba lambi gi lebak thiba thaudok ta lekhidraba mahairoi taret oza ama amadi warden ama puna miyoi mapan gi mingda yaripok top singtha da leiba Thambalnu Higher Secondary School semga sagat kadaba Thambalnu Women's Sport Complex ki urek yum tamki tungda MLA sina kendra sigi Moirangpurel Phura makhong naunu sagadaba Moirangpurel multipurpose hall amasung Moirangpurel awang lekai da naunu sagadaba multipurpose community hall gi urek yum tambagal hoinana kendra sida smart classroom sing yauna nauna sagat kadariba Moirangpurel awang lekai primary school Andro Santhel primary school Laikon upper primary school Tumukhong primary school Nongpok Kaithil Manbi primary school Nungai Pokpi primary school amadi Kasturba Gandhi Vidyalaya gi library room Art and Craft Laboratory amasum Science Laboratory na singwa nauna sana ba orek uyum tamki orek uyum tamba aduga mari lainana MLA Syam Kumar na Manipur miyamda anauba sahi gi proposal piraduna laikhidraba mahairoi singbu ningsingduna thamgadoriba Women's Sport Complex asida Art and Culture gi event sing yauna nupi masa singtigi oiba masana khudimak mafam sida thamgani amari Sports Complex asida sananingba khudingma sel tingloi haiki makha thadorakpa oina atopa pawamra BJP Hairok Mandal na ikai khumna poikhre India ki Prime Minister Narendra Modi gi apokpi Hiraben Modi na haukiba December 13 gi anganba yukta taibang pal thadokibada BJP Hairok Mandal na awaba phongdokpaga loinana laikhidrabi gi mamingda laisu katuna aroiba ikai khumna poikhre BJP Hairok Mandal na silga Hairok Assembly constituency gi MLA chu oiriba handakta Minister N Beren gi advisor oina su hapkraba Dr. Thoksam Radhesyam gi Hairok ta leiba yumna pangthokiba awaba phongdokpagi thoramadu BJP Hairok Mandal gi President Thoksam Saurajina lusinglaga laikhidrabi Hiraben Modi gi mamida laisu katpaga loinana koknonduna ikai khumna botki Thauramadu MLA Dr. Thoksam Radhesyam BJP Hairok Mandal gi General Secretary Ningthaujam Brojen yauna atai thaupubising BJP gi Karaikata singchu sargaki BJP Hairok Mandal gi President Thoksam Saurajina laikhidrabi Hiraben Modi bu singtharadun hai PM Modi gi apokpi Hiraben Modi si nupi laktagi atangbini masa nupana Prime Minister oiraba phawban isam samna punsi len khibi mamamani adungai lupa samnga lising satpi satnararoi haina India government na lauthorakra Prime Minister amagi apokpi masama bank da satlaga mayam marakta Q bank ta satlaga mayam marakta Q leplaga anabu sel onthokpa ngai khibi maman hainasu singthaki hari makha thadorakpa oina topa pawmna nungsinaba thajanabana lamjingduna ingtapa lamnam amagi damak khong thanglasi CCSK Inkumza lisinganiga kungani thuna sakrabada hausingmak sangsinma horabi inglisingani kunga homdoye sidadi aikogi wakhal khukhanamadi punsirol da ahongba thammegi tangai phadaba leiri furup kyanu khundaminariba mari satnabi kayaga loinana leiriba singna masagi saktam ngakna apunmegi saktam amadi midyengsu ngakpa kaihandaba mathau tari aigi soidraga Soktraga loire atopagi di khangdre haiduna nakal nama kaktangi oiba miyengna mang thaduna sakhibasing khong handok mathau tai haina phongdorakli tunglam satki asan mam yeng thamnuna tungi mirol gi sadana da akaiba sathina piriba mayai ka chinjakpu phanganbada hakthengna madi nakoinana tengbang libesingna amu hana thaba asidagi lapthopina bu wafam thamnakli khunai sida hingminariba ireisa singna khunai sigi phatraba mahi sing asaubasu masasu mangambasu misamsu fadoktuna miyam khangna moralgi matungina phangpham thokpa phanganbada saruk yaminasi isagi haurakpham thiduna sanabi wangang sanga hauna lonsat lining laison saktam kanjaba ngamnaba honabadasu miyeng thaminaba loinana hingminari bisingi igi khunguladi marida akaiba pidaba amana mabu ikai khumnaba mangandana bo honabada saruk yaminaba mathau tari
पुनमक्सिंग नुंगदा थमलगा असेतप मरीदुना पुनसिंदुना हौजिक मलेमगी ओइना होंगलक्लिबा अहोंगबा अमदि पिरक्लिबा इथिल कमदौना मायुकनदुना सत्कनी हाइबसिसु ख्वाइदगी मथौ तारि लोइसिंदना लैरिबा ngamkhagi wathok boundary territory mitokki wathok foreigner and interstate illegal migrants phakapki wathok namsinduna lariba mihatpasingi moral phangananaba sing loisinduna hena sakhatpa progressing develop ki lambida khumang sakshin bu oinaba laingana angama thakta khonabiyu khunai sigi miyamna su wakhal tana constructive oiba suggestion pibina basu khangali hakthengna duga nakoinana lainga ko yauri miyamgi mute singnasu healthy competition tawbiduna sai sidagidi amukta oidriba makhalgi afaba ahongba madi satminaduna malemna aikhoi lairi haibadu ulamla si haina su phongdokli haina pawusna makha tarakli makasta tarak poina to pawmana langi lairembi ima imuinu iratpegi mamoinana cm gi pawzel Seminist and Berena Ima Imoinu Irapa English and Kungohumgi Moinana, Miamda Haraute Amagaluna Pausel Piri, Maki Pausel, CM Biren High, Manipurgi Tapalon Matungina, Washing Tagi Taragani Parmanumita, Satnabiga Luinana, Ima Imoinubu, Lining Laishun Luinana, Irane, Numidashida Ngamzava, Hairang Lerang Casaduna, Lantumamadi Nuaye, Pava Pibinaba, Lady Birsigi Mapam the Tonize, Nga, Toidona. Sharing si lairembi imada katpigi akhanabni state lengana saringi puthok hengat hananaba thaurang hana lokhatle duga atai nga singi puthok se hengat hanana bonari lairembi asi thauni jaduna manipur si puthok sa thok marang kaiba masagi sijinaba konana ba puthok ngamna ba duga hena nungaye pha pinabiramna ba oirasanu haireduna cm masa sumiyam loinana saru yari hena maki pausel pi haire nisu paushna makhatarakli Makasa tarak poina kangla paudi ke topa marui pauk sumu mem da pizage se minister da memorandum pisin kre all Manipur street vendors association na ngasi Manipur gi minister and berenda memorandum ama pisin kre memorandum aduda IMC ki administrator na mamang se ki October taraga turuk amasum December kun ngani thore thokipa order to street vendors protection of livelihoods and regulation of street vending act 2014 gi matungina satnahan bigino loinana anauba vending committee ama sembiu committee du all Manipur street vendors association gi mihut yohan biu haina association sigi secretary S.H. Rajendro na sahi tawa memorandum adu su haidi makasa tharak poina to papaw mana MLA karam siam na community hall manga sangakre anauba sahi lakpaga loinana langthawal kendra gi MLA karam siam na kendra sigi community hall manga sangakre Local area development funding is Saba Hokiba, community hall singer to the Lupa Lak, Kuntraga, Lishing Mark Punituation, the Sakiba, Konang, Paidik Peep, Sheva Mandal, Kangsang Community Hall, Lupa Lak, Kungamatuga, Lishing Humdraga, Manga Sang Sakiba, Norem Lekai, Awang, Torel Ahanbi, Lambi Community Hall, Lupa Lak, Kungamatuga, Lishing Humpugo Humdoi Sang Sakiba, Oina Mea Lekai, Pukramam Lera Community Hall. Lupa lak kunga manga ka lising taraga manga sang na sakiba kha norem laikai community hall amadi haureibi sanabung lupa lak kunga taruk lising maudaraga ni sang na sakiba community hall asini ngasi gi thauramadu langthabal kendra developments committee gi thapu bising sar yaki thauramashida wa ngangladuna MLA karam syam hai kendra sigi miyam gi dama government na thadarak wa senpham sing adugi kana ba miyam da phangan ba hai bisi MLA oiriba dugi mathauni kendra sida hana board karamba amana khut thingzilakudagi apan bu oiduna advance oina tawning thabak sing tawba ngamdana lairi hane supongdoki amaromdana forest guard amadi allied post lawnabagi pangthokiba written test athuba matamda haidopiyu bidanda english ngani ga kungi february thara forest guard amasum allied post lawnabagi written test pangthokrabasu ngasi phaw result haidopidana namsinduna thambire hain association of written test candidates for recruitments of forest guard and others allied post ki general secretary S Vidandana Manipur press kapta paumising unabada phongdokre magna makha taraduna hai written test exam pangtokba loikraba forest guard amadi allied posting ki result athuba matamda lauthopinaba sarkarna honabiu pangdokiba written test adugi result haidokpagi mahutta reconduct tawgani haibu wapamasi association asina yaba ngamloi result haidoktaba sina S bar oiba miyoi kya yorak tuna khudong sa da kya mayong nare sai kya ma namsin khrabasu
Present Minister amadi Chief Minister na athubada Forest Guard amadi Allied Posting gi sahi mangliba sigi yengbiraga result haidokpiyo hainasu makha tana phongdokhi pau sulusilak puna pandam pau sidi ge topa maruibi I pau sing kharaga ma'am da thamjage anti-national anti-state oibising lenga na matam punamakta compromise tawroi Chief Minister state sigi phibam yamna sokle aikhoi puno hotna minaba mathau tai natrabadi punna lumina khiba yabagi phibam da leire nungtigi nungthilda phongma pauks kanglei paki maira lingkha khibagi nifuga nithu subu komon torangasi mong sangai mai lekai de leiba pilo library ground pangthokibaga loinana kanglei paki maira award 2023 su yen tokre BJP lenga lakpari state state ing tapaga loinana sokot papurakpagi damak nongthongbam berenda best minister of Manipur gi mingthon piduna ikai khumna putki tharom gi manung channa Impal Free Press ki journalist Puralatpam Kennedy da best female journalist of Kanglei Paki Maira 2023 kusinaki best male journalist of Kanglei Paki Maira print 2023 da puknapam amadi People's Chronicle gi senior journalist Thongam Presan best male journalist of Kanglei Paki Maira electronic 2023 da ISTV gi paumi amadi anchor Orikhinbam Indra best male appreciated IPR personnel da Sorakhabam Prasajit Kanglei Paki Maira Lifetime Achievement Award 2023 da Guiter Khongba Yumnam Rajendra Kushinaki Kanglei Paki Maira Pauksi gi sinpam na thabak toriba journalist singi maraktagi mathau mosakhang na thabak torkhiba miyoi khangatuna PB Award Kanglei Paki Maira Lifetime Achievement Award nongthombam mai pakta Kushinaki swari Kanglei Paki Maira Specials Recognitions Award 2023 da Hyderabad Headlines ki Impal Correspondent amadi IJU gi treasurer Asem Bakta Kusinaki Thabaktagi Pothakraba Ahal Oiraba journalist Lehau Khabam Sarachandra Sharma Ningta Khongjam Tombiraj Salam Bharat Bhushan and Krishna Mohan Apokpa Thongam Luwang Nabachandra Madi Khaidem Manibusu Ikai Kunabutki Thoramgi Athoiba Mithunglen Oina Saruyakhiba Chief Minister N Berena Phongdokhibada Media gi senpamasi mamangai dadi ningtamna phongdokpa ngambagi thawna leiramde akhibi yamna pirami amaga tokhai leinarambana karigum amata bayuknaba ngamlamde madudagi punsindrabadi yararoi khalakpadagi All Manipur Working Journalists Union si semkhibani matamdura yengnarubada haujukti free yamna oiraiki en berena maki punsi wari liradun hai magna journalist oiringai da thokhiba June 19 gi thawdo adurigi politics ta khongdaraknabagi wakhalon lakpa hokhibani June 19 gi thawdo adu urubadagi pauksi iduna leibana di yararoi politics ta sangduna ahongba khara purakpa mathau tare haba wakhal khanbauki madurigi yamna wana hawdorakhiba naharol gi thawdang yon thoktuna bot lepnaba thorang hawrakhibani madudagi hawraktuna ngasidi miyamgi thawgal mapung phana tawba ngamjari matamdura thengnarakhiba awaba kaya adu masakhangna ngasidi lehendana bhonaduna lakli miyoiba kaubuna amuk saunaba amuk nungsinaba amuk tinagani tawduna lakli Manipur ngasidi sokhatpagi lambida yangsina sangsinba ngamle loinana Manipur gi miyamna lenga sibu thagat pirakpa si lenga si gapen mani state amagi amat oiba du ngakna thamnaba honabada yasinaba yadaba pibam singlei yasinaba yaba singdi sungsoi soidana yasinagane dubu yasinadaba yadaba singdi lenga matam punnamakta compromise tawrai Manipur si ihan hana corruption free ohanana bohona si minister MLA nakak taisinbagi mahut thabak sangnaba honabada minister MLA thiriba miyoi sing adusu ngangsi corruption ga mari lenaba khudingma khudakta pau pibiro amata lemna tharoi corruption asi maike ani maktagi thingba masatai corruption leitaba khunai semlaba matamda afaba khunai oiba ngamgani magna hai Manipur popi thana honabada uwasing paktakna yantali Manipur gi singi mafam ayam u pambi amata haude nong tarakpa matamda singi lebak sing sen tharaklagani isingi awat paka hena thingnaba horakli masigi matakta paksana popi thari mamangna drug asi atopa lamdagi pushillamani ngasidi lamsida drug ki factory fawa laislakli maram maduna yamna haksina lawgadabi issue khandokpa matoktai Laingana kumza English singani taraga taretagina taragani pandagi hauduna jangsilakpa war on drug ki mahi phamagam lakli Han acre lising tareka satruki mayada popi tharambadu haujik acre lising amaga samarom hantaraki
poppy nataba atop uhaising hausik singi mafamsingda thaba honkhre laingana su mateng kya phiri karingumba ama tholak lagani haibigi mami hanana ekhoi khudimona upa phangi asingumba matam sida judiciary magistrate miyam amadi lainga kapun lanthengmina mathoktai darakka mari leinaba amata lemna thadopigana swaki makna hai CSO sing the thaudang amaga loinana sasi poppy tharibasing wakal tanaba haijabaga loinana wari samina basangi laikai drug yolibasing thingnaba ima singsu ihok sanction bagi matam hoire miyamgi mating natrabadi kari su oithokloi anti-national, anti-state oibasing, anti-social oibasing lengakna matam punamakta compromise tawroi state oina punna amata oina laiminagadabani issue natabada issue sagatpiki muhut asengba issue aduda nainaminasi hana sangma yaramdraba mafamsing haujik punna festival pangthokminarakle khudimak nungsinaba purakpun oithokani maru oina transparent laina puksel sengna thabak tabusangi masing yamba Kanglup oiriba mitai furupna kathokpa nungsinaba amadi transparent leiba mathoktai haujik state asigi fertility rate chada 1.7 hanjakre sei kuntraga mari degina kuntraga manga sudriba phawba yumpa nabigi satnabi lakli school satpa angang singda drug park sana sandurakli khudima si club singna laikai da naina haningi memari gi sanalaga demographical imbalance lakliba khudima si thabo oina thingaudrabadi ngasidagi sei taragi matuna manipur si aruba film amada lakani masi swaida lauraga leibina di yararoi laingana su hiram singa sida khanari cabinet kari wore blog sige khanba leptri aikhoi state asigi phibam yamna sokle aikhoi puna khotna mina pa mathau tai natrabadi puna lumina khiba yabagi phibam da leire haina su minister n birena phongdo khiari loisilak poina to papawmana maning makha tamba manipur lenga ama oina manipur constitution act 1947 gi makhada 1947 gi january ani degi constitution na bahokhi de jure government of manipur maning makhatam manipur lenga moina manipur constitution act 1947 gi makhada kumja english nga masama pangani fu tare ki january sasat ani degi constitution na bahokhi bani haina de jure government of manipur government in exile london united kingdom na thadorakpa sirolaman haidi de jure government of manipur gi chief minister yambem berena thadorakpa sirolaman hai january sasat ama si manipur gi constitution nomini Manipur State Constitution Act 1947 asi Maharaja Buddha Chandra Nakumja English nga samapan nifuga tareki January sasat amada siangkibani Manipur haiba state asi Indian state singdagi kumja English nga samapan nifuga taruki December sasat kunga tareta Government of India gi Act Section 91 gi matungina thokiba Council of His Majesty gi order amana tokhaiba haina thoki asumna manipur hairib state asi british ki matamdagi hauna india lengak gi tokai takhi panbaya badi hairib manipur constitution act 1947 asi paramount cm ki basatna kanglo namani masi his highness matamdugi maharaja buddha chandrana maning makhatam lengam oina madi de jure constitution am su oina sanangki matung tarakpada hairib ek asi kumja english nga samapan nifugatare ki july sasat ama amasum anida His Majesty ki mute singa Maharaja Buddha Chandra ga yana siyama inaduna ayaba piduna sanabauki hairiba constitution act asi lairaba matungda laibani gi yana siyama kumja english nga magsama pannifuga treki july sasat amada khuyek inaki sayedugi august sasat taraga mari gi ayuk pung nipan taba matamdagi british interim council gi chief minister ff PSN digi Shakti Punamak Manipur Chief Minister MK Priyobata Sinaduna Manipur Ningkha Tamba Leba Moiki Manipur Constitution Act ki Section 57 gi matungina Chief Minister si State amagi Chief Executive Niyamadi Chief Minister si Sangbidan gi hak amadi authority layeduna karigumba Indian Constitution natragana atopa party amagi act singdagi ngakthokjaba amadi asum aral gi royal tawnaba Section 57 asumna phongthokli where in any case circumstance arise which prevents the proper operation in law or in spirit of this Constitution Act, the Council may at their discretion refer the matter for decision to as authority outside the state as may be decided hereafter, and the decisions of authority shall be
binding matung tarakpada kariguma mathau tarabri His Majesty ni Section 4 of the Judicial Committee Act 1833 ki matungina lairamdaba it shall be lawful for His Majesty to refer to the said Judicial Committee for hearing or considerations any such others matters whatsoever has His Majesty shall think fit, and such committee shall their opens hear or consider the shall advise His Majesty thereon in manners proceeds asina committee to hiramadu refer to yahalanisu Cherol makha tarakli adu hausikui na di miyam paus matang sa lusinjar gamasum miyam puna no update ngaminasi